ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 94 ꯁꯨꯕ ꯁꯔꯨꯛ ꯐꯥꯎꯕ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤ ꯉꯁꯤꯁꯨ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 92 ꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗ ꯇꯞꯇꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯂꯩ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ India tokai na tage lan hauri ngai Manipura tokai na tage no lan hauri bau hau India tokai na tage lan hauri ngai Manipura tokai na tage no lan hauri bau hau Migi yung may hari mi hati hurali si pai na noi ngakli Hai begin no wang li mi gi dum mai hari mi hati hurali si pai na noi ngakli Hai begin no wang li yengo khoi na kai do rak page hai ba do yengo mai tai na noi da kai do rak page hai ba do ne taptagi sei se tabire do kai phawbigi ni taptagi sei se taptagi sei se yamna marik sumi mana hai se madi handaki matang da nate mana puthoi je election ni matang da su puthoi ko adai any ama crime am lakut ma adum puthoi ko ado madi asum ba ngang bani yai mana hai do yai moida piriba kaino se yai ba moida ese kani kumba ma pi bane message sam pi bane ba tata na piri se ado tata na tawi se khoi yaningi masung ka mangun sawale adudo moise mangona seije case pansale ba jikse adu case pansale je magi moto kari leibi di case palis ya koi state sarkar na palira kana na palino Churachandpur na kuki na palaga ma hekta case lo khakadra ba khoi hangningi se akoi gi state sarkar di ka dawlai ge ba khoi hangningi se aduma mana ngangre Churachandpur na case pansale aduga moina hujik mi hali ba tupi ba mayam sidi akoi state sarkar na kari gi nga leiri ge ba ani se yana na ba ma pubiro ba yenga lebi gano ba ado ko yang harawe ba tin sei yang ko yang nuai ba adu mo ya case pansale ba case pansale kari gi mo pa mo ja seng ba ha ni na tra mo ja seng ba ha ba mo ji chawning ye akoi yang harawe akoi yoi ta ni na tra akoi ni mai ti chok ke la ni ko yang ti harawe ba kari case ade di ya e mana sai ji da akoi ji mai tai ji mo ado mo ko ni ya te ba du ka ta akoi yang harawe yang ba ta không xin ya da lady ba zum khara mai tharaga sim thak tai kap lak laga mai tai khero hat laga mai tai tum han bangam ga daro sing không xin ya da lady ba zum khara mai tharaga sim thak tai kap lak laga mai tai khero hat laga mai tai lo shin bangam ga daro Nungai bra. nuai ba ko ba kamai Yang nungai magi keno magi pa ani hum phona kan choi do. Adi ma doi tare adu koi da ju ta ba da ju nungai adu ga masiki leba ki oli ko su. Ma di dai leba ki ki dum dum sai da ta dum to ma tane pare putoi bu ko. Oi giri bina go ma go ro le putoi. Nam phai ma di. ado sige mai sei da case pansale ba ado case pansale je kari hobby da mo case pansale je kari habi ni Adu maram tare da mang ma ki thamoi da tholo ko nung ne ki tholo ko ko kongtuk ta bani. Adu da mo ke pan ne mo maram tare. na pamakha thambade madudagi mukjong lakani min ki taw bata khoi loi re min si amatau kano yek na pamakha thambade madudagi mukjong lakani min si taw bata khoi loi re min si amatau kano tai ado ni kwaina sakpa da gi sakpa sai da di ado tapagi isei sinadi kaya ni mangoda thuidam hindoro mabun ama leibagi mawong da tawe ba sigi matang se ima tapagi isei taba nungai bi ro kamai toge taptagi isai se yam nungai taptagi isai da kwai nungai ba bu Nagaland Manipur haina sabai isai do ado kwai tanin bai ado sai handaki anong basi tabi ro ba anau bagi di tabi masin da santi lauraga irang si kanana horak pano kanana hana mai thabano
kanana hanani hat panop pandri ba phuru phai dri ba phuru noi su kanano khange masin da shanti lauraga irang si kanana haurak pano kanana hana mai tha bano kanana hanani hat panop pandri ba phuru phai dri ba phuru noi su kanano khange na khoi na bamba na khoi ge lam ai khoi no bamba na ꯇꯞꯇꯥꯒꯤ ꯏꯁꯩ ꯇꯥꯕꯤꯔꯦꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯃꯥꯁꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯄ꯭ꯔꯇꯤꯚꯥ ꯇꯣꯉꯥꯟ ꯀꯂꯥꯀꯥꯔꯒꯤ ꯇꯣꯉꯥꯟꯕ ꯁꯩ ꯍꯩꯗꯥꯁꯤ ꯃꯥꯒ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁꯤꯡꯒꯔꯁꯤꯡꯁꯦ ꯊꯦꯡꯅꯗꯦ ꯑꯗꯨꯗ ꯃꯥꯅ ꯁꯛꯇꯣꯛꯄ ꯏꯁꯩꯁꯤ ꯂꯣꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯛꯄꯤꯔꯤꯕ ꯏꯁꯩꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯃꯇꯦꯡ ꯆꯥꯡ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯀꯣ ꯁꯤꯒꯤ ꯌꯥꯝ ꯊꯃꯣꯏ ꯄꯦꯟꯖꯕ ꯃꯥꯅ ꯇꯧꯕꯁꯤꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯒꯥꯏꯗ ꯑꯃ ꯄꯤꯕꯤꯕ ꯍꯣꯏ ꯍꯣꯏ ꯊꯧꯅꯥ ꯄꯤꯕ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯃꯥꯅ ꯁꯛꯏꯕ ꯏꯁꯩꯁꯤꯗ ꯀꯦꯁ ꯄꯥꯟꯁꯤꯜꯂꯛꯄꯤ ꯁꯤꯒꯤ ꯀꯦꯁ ꯄꯥꯟꯁꯤꯜꯂꯛꯏꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯗꯒꯤ ꯑꯦꯅꯤ ꯅꯦꯁꯟ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯏꯍꯧꯗꯨꯗꯤ ꯑꯦꯕ꯭ꯔꯤ ꯀꯟꯇ꯭ꯔꯤ ꯂꯩꯇꯦꯕ ꯂꯩꯒꯗꯧꯅꯤꯅ ꯃꯇꯨꯡꯗꯗꯤ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯒ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕꯔꯕ ꯇꯞꯇꯥ ꯏꯁꯩꯗꯣ ꯃꯌꯦꯛꯇꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯀꯣ ꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯦꯁ ꯑꯃ ꯇꯧꯁꯜꯂꯦ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯥꯎꯏ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯕꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯀꯨꯀꯤꯒꯤꯅꯤ ꯍꯥꯏꯕ ꯂꯝ ꯃꯄꯥ ꯃꯄꯨꯁꯤꯡꯅꯗꯤ ꯊꯝꯕꯤꯔꯝꯗꯦ ꯃꯣꯏꯒꯤ ꯂꯝ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯨꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯥꯎꯔ ꯀꯥꯎꯔ ꯇꯥꯜꯂꯛꯀꯦ ꯀꯞꯄ ꯂꯥꯎꯔ ꯆꯦꯜꯂꯛꯀꯦ ꯑꯧ ꯇꯥꯖꯔꯦ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯊꯣꯛꯂꯛꯄꯁꯨ ꯇꯥꯕꯤꯔꯦꯀꯣ ꯑꯗꯣ ꯇꯞꯇꯥꯅ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯑꯇꯩꯒꯤ ꯁꯩꯁꯛꯄꯤ ꯃꯌꯥꯝꯅ ꯁꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯁꯛꯂꯛꯄꯁꯤꯅ ꯇꯣꯉꯥꯟꯅ ꯇꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯉꯣꯟꯗ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯄ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯄ ꯏꯁꯩ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯃꯣꯠꯇ ꯇꯞꯇꯥꯅ ꯐꯣꯡꯗꯣꯔꯛꯄ ꯏꯁꯩ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤ ꯐꯥꯎꯏ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯇꯞꯇꯥꯒꯤ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯑꯦꯜꯕꯝꯗꯒꯤ ꯑꯗꯨꯝ ꯇꯥꯖꯔꯛꯏ ꯃꯥꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯅꯕ ꯃꯌꯦꯛꯀ ꯂꯣꯏꯅꯅ ꯁꯛꯂꯛꯄꯅꯤ나 ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯊꯣꯛꯂꯛꯏꯕ ꯏꯁꯩꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯃꯩꯇꯩ ꯍꯥꯏꯕ ꯈꯨꯟꯅꯥꯏꯗ ꯊꯧꯅꯥ ꯍꯥꯞꯄ ꯃꯌꯦꯛ ꯑꯣꯏꯅ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯣ ꯄꯥꯕꯨꯡ ꯃꯥꯒꯤ ꯇꯞꯇꯥꯅ ꯁꯛꯂꯛꯏꯕ ꯏꯁꯩꯁꯤꯒꯤ ꯃꯌꯦꯛꯁꯤꯗ ꯃꯣꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯂꯣꯝꯗꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯀꯦꯁ ꯑꯃ ꯄꯥꯟꯁꯜꯂꯛꯑꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯈꯪꯗꯕꯅꯤꯅ ꯃꯣꯠꯁꯤꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯀꯥꯏꯕ ꯀꯥꯏꯗꯕ ꯑꯗꯨꯗꯤ ꯁꯩꯗꯥꯡꯕꯗ ꯀꯔꯤꯒꯤ ꯚꯣꯠ ꯂꯦꯞꯄ ꯌꯥꯍꯜꯂꯨꯔꯤ ꯁꯦꯟꯊꯣꯔꯛꯄ ꯍꯥꯎꯁꯤꯡꯒ ꯄꯨꯜꯂꯒ ꯇꯥꯜꯂꯛꯀꯦ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯂꯦꯟ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯅꯦꯛꯀꯦ ꯍꯥꯏꯔꯤꯕ ꯂꯝꯆꯠ ꯆꯨꯝꯗꯗꯤ ꯍꯥꯎ ꯃꯤꯅꯥꯏ ꯑꯣꯏꯅ ꯅꯣꯏ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯀꯨꯀꯤ ꯅꯨꯄꯤ ꯇꯥꯖꯩ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕꯁꯦ ꯃꯃꯥꯡꯉꯩꯗ ꯁꯛꯈꯤꯕ ꯃꯤ ꯈ꯭ꯋꯥꯏ ꯑꯇꯣꯞꯄꯅ ꯁꯛꯏꯕꯁꯤꯡꯁꯤꯒ ꯃꯥꯅ ꯁꯛꯂꯛꯄꯁꯤꯒ ꯍꯦꯛꯇ ꯇꯣꯉꯥꯟꯕꯒꯤ ꯃꯑꯣꯡꯁꯦ ꯍꯦꯛꯇ ꯎꯏꯗꯅ ꯃꯥꯁꯦ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯒꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯞꯇꯥꯒꯤ ꯏꯁꯩꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ꯭ꯔꯥ ꯀꯩ ꯐꯥꯎꯕꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅ ꯊꯥꯏꯅꯗꯧꯅ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯃꯥꯗꯤ ꯔꯤꯌꯦꯂꯤꯇꯤꯗ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯑꯗꯨꯝ ꯕꯦꯁ ꯇꯧꯔ ꯁꯛꯄ ꯏꯁꯩ ꯂꯣꯏ ꯑꯣꯏꯌꯦ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯃꯥꯁꯤ ꯃꯌꯥꯝꯅ ꯇꯣꯞ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯉꯦꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯀꯦꯁ ꯑꯃ ꯄꯥꯟꯁꯜꯂꯛꯏꯗꯅ ꯃꯥꯒꯤ ꯏꯁꯩꯗꯨꯗ ꯑꯗꯨꯒꯤ ꯁꯤ ꯏꯁꯩꯗ ꯀꯦꯁ ꯄꯥꯟꯁꯜꯂꯛꯏꯁꯦ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯀꯩꯝ ꯊꯝꯖꯔꯣꯏ
Manipur di Park Java 22,327 square kilometer asigi manungda Hai cookie na mo yilang ngakani 21,201 square kilometer Hai cookie na may telang sikatani 1,126 square kilometer Popi thage yadravadi sarkar chida thingavadi ai khoi gi lamda mai tai lai ba yaroi Popi thage yadravadi sarkar chida thingavadi ai khoi gi lamda Mai se waham ta hangja ge goi mai tap ta gi sei ta bi ro bai ma tare handa gi tholak pa no se stage da ma se sei sakpa topa sei sakti ka yamna saklak pa da di adum sei je moi sa ine ba sei se tap ta ga di khena ba hai ga da kitang di khena ba ma na saklak pa da di magun yaw ba ni ngon da thong na ha pa sei moi ba oi ni ma na saklak pa pot se ma yam ga di khara di ma na de mana dra ga zo handa ki matang se di ne akhoi de adu ki matik thona happy ba do adum ba pot amoi adai ma haziki isai se tap ta na sei bai sei da tra tran pu de gi case ma pan se le ba ma na sei bai sei de wai da kitang kalap na sakhi ba oi ba na case pan se le siki matang de ima gi kai mo sigi matang de di pan ba di ya roi da pala aga su akhoi akhoi manipur de lai ri ba chini naw adai mai ben me am lai ri ba sina ma gi da mak da akhoi me am na support tau gani ada kai gumba ma je phag re na hai khallo ba dum FIR pan se lakna ma je phag re na khallo di kai khung thang lo khoti gi ma adu de akhoi mai ben apun ba pulin jal laga akhoi gi ma gi da mak da akhoi gi kholau law ba ni khangde ma bu thadok ta ba ya de ni hai ba ni khangde khoi taw rak kan ni dum thang sing lai tham len thu gai khe kau lu lai tham len chu mang nan khe noi na wang bren lai tham len sai khai khe kon dong lai ren di chu mai tha khe pong ba han ba ma du lai ho de puari gi lai tham len sing put won khe nat te no na la ba ku ki sing na thu gai ba sai dang ba ku ki noi na ni thu gai ri ba do lai tham len nat te no na la ba ku ki sing na thu gai ba sai dang ba ku ki noi na ni thu gai ri ba do lai tham len tap ta gi sei ta bi ro ba Tapagi say ne, ni ko ba sa na sa sing na sa de gi ma gi na tong han ma kun na yaw yaw ri ba sige matang de kari mo tung do pin handa ki ma na sai be sai sige matang da sha gi ro mo kari adum hairo kano hadi nungai ba phau pra tong an ba magun na ba ko idana ma ki se ro hai ngam do do ma ro hai do re do pin ba di pu e bu ko alo ta sunakal animal ki mo ngi no de hai ni ai di akhoi gi su mo gi su ai di kamu ama hita da sumai tau ju tau han da ba aduga akhoi na ju mo ya tau mo na te da sumai na da mo ya su akhoi na tau ni se ka ma no ado mangon da ki sigi isai da case pan chale ba sigi matang se kari hai di ni ayu si ka su atu si matang se case ti ka su pan ngai da ka oi di khale maram di ba di artist ne ba ai di mana sida ko situation da condition lu mana ye ga sai do sumai tau ma phong ba ya na kala ma ya da ke si da da or ma ki ka pu do ku da hai ning ba mong ko pai sai ne ba ada ka siyang ka na khazana bo ko khala kan mayam la lo bro mayam khalle lang chi di lai au he lang chi di lai au he mai tai nong sa chung chen lo sing ga hat pa ho ke sing ke na wa hat pa ho ke pangal thau na do dong lo san chen lo ka chen lo Chim sajin ba kuki noi gi history ai khoi pare adu ba mai prabak ta mai te le dam te hai ba du yaw ti hap selu lukhak cha ba na khoi ma sen lo na lai na ba na ta na karam ba politician da nai pa na re noi di mai te lal ho ba sing di si phai da thak ga thing na tham khani ta ja khulai pai da ba sing de sat sat ai khoi da ngam mani hey tabi ra bra choi ma tare adu ima hada ki tap ta gi sai sa ima da kari phau bi ai di mayam na saklak ko da ka ma na sak si ga tongan ta bai di tongan na thongna ha pa sai ma thoi dina si ma da gi mai mot kari de gi pu hoi tap ta na sak pa do ta ba de sum nungai hawai jaw na dum ta chai aduga hada ma se tra chan pur rom da gi ma na sai bai sai de sai wai ki kan ma le hadna mu ke sama thang ga le ba si ga tang sai ma gi mot kari de gi
ꯀꯟꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯂꯧꯋꯦ ꯃꯥꯅ ꯁꯛꯄꯁꯦ ꯀꯟꯗꯦ ꯍꯥꯏꯅ ꯂꯧꯋꯦꯕ ꯑꯗꯣ ꯇꯞꯇꯥꯒꯤ ꯏꯁꯩꯗꯤ ꯇꯥꯕꯤꯔꯨꯔꯤꯁꯦ ꯇꯥꯏꯌꯦ ꯀꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯇꯥꯏ ꯈꯦꯠꯅꯕꯁꯦ ꯑꯇꯣꯞꯄ ꯁꯛꯄ ꯑꯗꯨꯝ ꯈꯦꯠꯅꯩꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯟꯗꯛ ꯁꯛꯈ꯭ꯔꯤꯕ ꯏꯁꯩꯁꯦ ꯁꯤꯗꯩꯁꯦ ꯃꯤꯅ ꯀꯦꯁ ꯄꯥꯟꯁꯜꯂꯦꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯂꯣꯝꯗꯒꯤ ꯁꯤꯗꯩꯁꯦ ꯃꯥꯒꯤ ꯏꯆꯦꯒꯤ ꯃꯣꯠꯇꯗꯤ ꯀꯔꯤ ꯀꯦꯁ ꯄꯥꯟꯊꯩꯗꯣ ꯃꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯄꯥꯟꯊꯩ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯥꯟꯊꯩꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯆꯨꯝꯕꯗ ꯑꯗꯨꯝ ꯁꯛꯆꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯐꯥꯈ꯭ꯔꯦꯅ ꯈꯜꯂꯣꯕ ꯇꯞꯇꯥꯁꯦ ꯁꯦ ꯀꯔꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯄꯤꯒꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯇꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯖꯅꯤ ꯁꯤ ꯑꯣꯏꯅ ꯂꯥꯎꯕꯤꯔꯣ ꯁꯥꯟꯇꯤ ꯂꯥꯎꯕ ꯇꯧꯕꯤꯔꯣ ꯑꯁꯨ ꯀꯌꯥ ꯄꯟꯕꯤꯔꯅꯨ ꯐꯦꯂꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯒ ꯆꯣꯏ ꯆꯥꯡ ꯑꯣꯟꯅꯕꯗꯤ ꯌꯥꯔꯣꯏ ꯄꯣꯄꯤꯒꯤ ꯁꯦꯟꯗꯣꯡꯅ ꯃꯤꯆꯪꯈꯣꯝ ꯂꯩꯒ ꯃꯅꯤꯄꯨꯔ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯕꯒꯤ ꯋꯥꯗꯤ ꯄꯟꯗꯦ ꯍꯧꯔꯤꯕ ꯂꯥꯟꯁꯤꯗꯤ ꯄꯣꯄꯤꯒꯤꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ ꯑꯅꯧꯕ ꯍꯟꯗꯛꯀꯤ ꯗꯨꯗꯤ ꯇꯥꯖꯔꯦ ꯑꯗꯨ ꯃꯥꯒꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯍꯧꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯂꯒ ꯁꯛꯂꯛꯄ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯊꯛꯇ ꯃꯥꯅ ꯁꯛꯏꯕ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯀꯌꯥ ꯐꯣꯡꯗꯣꯛꯏꯕ ꯃꯇꯥꯡꯗꯨꯗ ꯀꯦꯁ ꯄꯥꯟꯁꯜꯂꯦꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯂꯣꯝꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯃꯥ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯃꯁꯤ ꯃꯣꯏꯅ ꯀꯦꯁ ꯄꯥꯡꯈꯠꯂꯛꯏꯕ ꯁꯤꯒꯤ ꯃꯔꯝꯁꯤꯗꯤ ꯄꯥꯡꯈꯠꯂꯛꯏꯕꯁꯦ ꯄꯥꯡꯈꯠꯇꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯗꯤ ꯊꯝꯃꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯍꯧꯈꯤꯕꯒꯤꯗꯁꯨ ꯃꯥꯗꯤ ꯂꯩꯕꯥꯛꯀꯤꯁꯨ ꯑꯣꯏꯕ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯩꯁꯦ ꯐꯣꯡꯉꯒ ꯁꯛꯂꯛꯄ ꯃꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯀꯦꯁ ꯄꯥꯡꯈꯠꯂꯛꯏꯁꯤꯗꯤ ꯃꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯀꯨꯀꯤꯅ ꯇꯧꯔꯛꯏꯕ ꯁꯤꯒꯤ ꯃꯔꯝꯗꯅꯦꯕꯀꯣ ꯃꯥꯅ ꯁꯛꯂꯛꯏꯕ ꯏꯁꯩꯁꯦ ꯑꯗꯣ ꯃꯁꯤꯗ ꯀꯦꯁ ꯄꯥꯡꯈꯠꯂꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯗꯗꯤ ꯃꯁꯤ ꯌꯥꯝ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯅ ꯍꯥꯏ ꯄꯣꯄꯤ ꯊꯥꯒꯦ ꯃꯩꯇꯩꯅ ꯍꯥꯏ ꯌꯥꯔꯣꯏ ꯀꯨꯀꯤꯅ ꯍꯥꯏ ꯇꯣꯈꯥꯏ ꯇꯥꯅꯤ ꯃꯩꯇꯩꯅ ꯍꯥꯏ ꯄꯨꯟꯅ ꯂꯩꯁꯤ ꯏꯃꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯥꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯍꯧꯖꯤꯛꯁꯦ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯅ ꯇꯣꯉꯥꯟꯅ ꯁꯛꯏꯕ ꯏꯁꯩꯁꯦ ꯁꯤꯗꯒꯤ ꯇꯞꯇꯥꯅ ꯁꯛꯏꯕꯁꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯛꯏꯕꯅꯤꯗꯅ ꯃꯥꯒꯤꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄ ꯍꯥꯏꯒꯗ꯭ꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯒꯦ ꯍꯥꯞꯄꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯇꯞꯇꯥ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒ ꯃꯔꯤ ꯂꯩꯅꯕꯀꯣ ꯁꯣꯁꯥꯏꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯈꯪꯗꯦ ꯑꯃ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤ ꯏꯁꯩꯁꯤꯗꯤ ꯄꯦꯜꯂꯦꯕ ꯇꯥꯕꯗ ꯍꯥꯏꯗꯤ ꯊꯃꯣꯏ ꯊꯨꯛ ꯂꯥꯎꯔꯒ ꯑꯗꯨꯝ ꯑꯆꯨꯝꯕ ꯉꯥꯛꯇꯁꯨ ꯉꯥꯡꯉꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦꯀꯣ ꯏꯁꯩꯗꯨꯗ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯍꯜꯂꯒ ꯃꯌꯥꯝ ꯈꯪꯍꯜꯂꯤꯁꯦ ꯑꯁꯤ ꯌꯥꯝ ꯄꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯦꯟꯕ ꯐꯣꯡꯗꯣꯛꯏꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯦꯁꯁꯦ ꯊꯥꯡꯒꯠꯂꯛꯑꯦꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯏꯁꯩꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯥꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯀꯔꯤ ꯊꯥꯡꯒꯠꯇꯣꯏꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯕꯕꯨ ꯑꯗꯨ ꯃꯣꯏꯅ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯕ꯭ꯔꯥ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯅ ꯀꯦꯁꯁꯤꯗꯤ ꯊꯥꯡꯒꯠꯂꯛꯑꯦꯕ ꯑꯗꯣ ꯀꯦꯁꯁꯨ ꯀꯩꯁꯨ ꯀꯩꯅꯣꯝꯗꯤ ꯇꯧꯔꯣꯏꯗ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯔꯣ ꯃꯥ ꯍꯥꯏꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯔꯥꯟꯕ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯀꯨꯀꯤꯅ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅꯤꯀꯣ ꯑꯩꯈꯣꯏ ꯃꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯄꯥꯟꯗꯁꯨ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯣꯝꯅꯥꯀꯟ ꯄꯥꯏꯔꯤꯕ ꯁꯦꯟꯇꯔꯁꯦ ꯑꯁꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯎꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤꯀꯣ ꯏꯁꯩꯁꯤꯗꯒꯤ ꯃꯥꯅ ꯁꯛꯏꯕꯗꯣ ꯆꯨꯞꯄ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤ ꯈꯪꯉꯛꯏꯁꯦ ꯑꯁꯤ ꯌꯥꯝ ꯐꯔꯕꯅꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦꯀꯣ ꯐꯤꯜ ꯇꯧꯔꯦ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯦꯗꯤꯌꯥꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯝꯇ ꯂꯩꯕ ꯅꯠꯇꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯁꯨ ꯃꯣꯏ ꯌꯧꯍꯟꯕ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯌꯧꯗ꯭ꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯈꯪ ꯑꯍꯩꯗꯤ ꯌꯥꯝ ꯂꯩꯀꯣ ꯂꯩꯔꯒꯁꯨ ꯁꯦꯟꯇꯔꯗ ꯌꯧꯗꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯏꯁꯦ ꯑꯝꯇ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯐꯣꯡꯗꯣꯛꯇꯅ ꯌꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯍꯟꯕꯤꯔꯤꯁꯦ ꯑꯁꯤ ꯌꯥꯝ ꯐꯔꯦꯅ ꯈꯜꯂꯤ ꯀꯠꯆꯩꯅꯣꯏ ꯇꯧꯕꯦꯃꯜ ꯈꯪꯗꯕ ꯀꯨꯀꯤꯒꯤ ꯍꯥꯎ ꯂꯝꯆꯠ ꯅꯥꯏꯗꯕ ꯀꯠꯆꯩꯅꯣꯏ ꯇꯧꯕꯦꯃꯜ ꯈꯪꯗꯕ ꯀꯨꯀꯤꯒꯤ ꯍꯥꯎ ꯃꯩꯇꯩ ꯍꯥꯟꯗ ꯂꯣꯏꯁꯤꯟꯁꯦ ꯅꯥꯒꯥ ꯀꯣꯟꯅ ꯊꯨꯞꯆꯤꯟꯁꯦ ꯏꯔꯝꯅꯤꯗꯅ ꯗꯥꯏꯔꯤꯗ ꯅꯣꯏꯒꯤ ꯑꯔꯣꯟꯕ ꯃꯇꯝ ꯑꯃꯈꯛꯇꯗ ꯃꯩꯇꯩ ꯅꯥꯒꯥ ꯊꯦꯡꯅꯔꯣꯏ ꯅꯥꯒꯥ ꯀꯨꯀꯤ ꯂꯥꯟꯗꯨꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯄꯧꯖꯥ ꯂꯦꯡꯉꯥꯝ ꯇꯝꯅ ꯆꯠꯄ ꯂꯝꯕꯤꯒꯤ ꯗꯥꯏꯔꯤꯗꯨꯗ ꯐꯠꯇꯕ ꯀꯨꯀꯤꯒꯤ ꯁꯥꯖꯅꯤ ꯂꯣꯏ ꯈꯪꯉꯤ ꯃꯤꯍꯧ ꯆꯥꯎꯕꯝꯒꯤ ꯂꯝꯄꯥꯕꯝ ꯃꯆꯤꯟ ꯊꯤꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯀꯠꯆꯩꯅꯣꯏ ꯇꯧꯕꯦꯃꯜ ꯈꯪꯗꯕ ꯀꯨꯀꯤꯒꯤ ꯍꯥꯎ ꯂꯝꯆꯠ ꯅꯥꯏꯗꯕ
กับใจน้อยเอาดีมันละทั้งเด้อทุกที่เฮา First to the jam akan mo hay har the queen na sam na ako interview ay nga maka interview law hi hai so yam ayak pa si ibsi kari no hai na te ana masidi ay o hoy ibadi aina ni part de hai go nang iba to mani ai aru sidi sam na har pa di aina na te so jam por gi mai tha ra lei phom mai ton akoi lip kem da lei di mi sing adu gi matham oi so bo hai da tamak mane akoi ta akoi pa sha pam de sa ram pam de ku to mai pio oi mo pio thamo so jing ra da gi tom ne ha te ai thamo ji pie lo hai bi ma sma ko gi dialogue to ai no sum i thok pone ai no oh ko ji ko dai se ya ba ko ki myam ji ki le tin do pie lo na hai do i thok pone na ai mo na hai ji ha mo na hai ai na to khar phaje ni i thok pone anh nói tôi là mình phải như vậy, anh ai có tiền nắp tầm, anh khá tầm ai problem tàu giàu kìa, cái gì mà cookie chính sẽ, indigenous chính sẽ, voilà, tôi tầm bạc lạc tari năng cái tàu này, rồi indigenous cookie mà cái tham năng tầm bạc tàu, tôi surrender tàu tôi cookie lên xem mà pam đây này lạc tari, ai còn chỉ ăn thôi cái lip cái hàng mà tôi tầm sa thằng tầm tôi xin giờ cái này vậy, anh lấy ba tôi migrant cookie tàu chính sẽ đi, anh bắt halan gilo swachum lo shingin pulo saknai raba saisakpa Jayanta miyamna tapta haina su khangnariba tapta na sakhiba isai sigi matangda miyam gi mot tamina khraba matungda ngasi gi oinadi voice of the people gi nifuni thoi suba saruk matang ase loisinjare channel simakta da pungfam simakta da matangi episode ta kanana kari hairei kari phongdore haibado mayam puna amuk mideng taminarsi ngasi gi oinadi kaina na baya thangni jare pinabirase bi thage yad ramani sarkar sina thingabadi ai khoi gi lamda mai tai lai vai yaroi ngong mai pai ga siliba sen khinu ne mau chang sim khinu central force barakta sipai singi tungdagi lantarak makui rela singkhongi khun amma phau ba lau bangam la bra lantau ni ba si pradaga ni ngok shama yam thoklak ba haungri noi bu lan di la ba lam sak nai da ba kap sai noi au gi mal thang da ba